Miyamgi rally road show gi Athingba January 19 Faoba Sangdokhre House campaign chatpada mi tara Faoba loina ba yahankhre Election Commission of India na laibak asida oidiba COVID laichat ki phibam yenglaga lakaduriba mikhal asiga mari lainana physical rally road show na singba pangthokpada Athingba thamlakiba adu January 19 Faoba Sangdokhre yumthong changduna board khombada miyoi manga dagi hena chatpa yaramdaba adude miyoi tara da hengatkhre Commission asige Joint Director Media da khuyek piduna thadorokpa Cherolama na hai ngarang Election Commission na Secretary Ministry of Health and Family Welfare ga review meeting pangthokhe masiga loinana makata na mikhal pangthokodorba state singi Chief Secretary sing Chief Electoral Officer sing amasung Health Secretary singa mifam pangthokhe Chief Electoral Officer Susil Chandrana Election Commissioner sing Anup Chandra Pandey ga loinana mikhal pangthokodoriba state sing asige COVID ki phibam yangshin ke Commission na state sing asigi vaccination status amasung masiga mari lainaba thabak thauram sing yangshin na ba action plan sing su review tawkhe input sing amasung ground report sing kupna nainaraba matungda ahan ba tangka ke mirep January 18 ta amasung ani suba phase ke January 18 da mirep sing ge meng finalize tawgadoriba asigi yenglaga campaign ki matam su naina ke Phibam sing asi kupna nainaraba matungda January 19 Faoba road show khongchat cycle bike natraga gari rally na chingba pangthokpa makata na Athingba thamkhre ahanba phase ki mirep singge ming January 19 Faoba gi manungda lauthokadabana commission gi maikaidage political party sing natraga mirep oidiba singge miphamase akaknaba hangba maphamda miyoi samnga natraga lampak aduge capacity gi chada yankhai natraga state disaster management authority na leplakpa Missing adugi matungina January 19 dage February 9 Faoba chathaba yahankhe ani suba phase ki mirep singge ming asi January 19 Faoba da lauthokadavana haidiba phase asida mirep oigadoriba sing natraga makhoi gi mari lenaba political party singna February amadagi taragani thoi Faoba physical meeting pangthokpa yahankhre commission na hana dage yum da changduna board khombada mi manga dagi hena chalhallamdaba adu mi tara chatpa yahankhre Makata ba yum da changduna board khombada thamlamba Athingba dude adumak makata na sathagi gani haire commission na hana dagi hogduna indoor meeting da me chahum natraga hol adugi capacity gi chada yankhai natraga state disaster management authority na ayaba pirakpa adugi matungin na taunaba laikhibane mikhal ga mari lainana political party singna publicity gi damak sisinaba video van sing covid ki kanglon ngangna miyoi chamnga na yengba yaba mafam natraga mafam adugi capacity gi chada yankhai dagi hena tilhandana lambi chathok chasin tawba masung miyam da khudong chada ba thokhandana ba mawong da sizinaba yahan khre political party sing amasung mirep oidiba singna covid laisatagi ngakthokna ba piriba kanglon ngakna chatpaga loinana model code of conduct sing ningthina ngakna chatkadabane asigumba thabak thauram sing ase chathavam oigadoriba mafam ase district election officer singna lapthokadabane Atai makata ba Athingba singde January 9 da Election Commission of India na pikhiba guideline on code of conduct ki matungina lep kanai commission na piriba pautak ase mari lainaba state sing natraga district authority sing na ngakna chanaba commission gi maikai dagi state sing da pautak pikhi Congress ki ahanba phase ki candidate nifu gi list lauthokre kendra kharadi BJP gi lauthoklaba matungda lauthokane Lakliba taragani thui suba Manipur Legislative Assembly mikhal da Indian National Congress INC gi ahanba phase ki oina Congress ki ticket ta candidate oigadaba miyoi nifu gi list lauthokre candidate nifu adugi manungda candidate ahum de nupi candidate ne press na phangba topa paw gi source amana Congress na BJP gi ticket lauthoklaba matungda ani suba amasung ahum suba phase ki ticket lauthokodoriba se BJP gi ticket tanaramba intending candidate kaya gi marakta gi BJP ki ticket phangdragasu mikhal da sungsoi soidana mai paklaba yabagi oithokpa wangna leiba singda Congress ki ticket pinaba oigani haire Congress na singda nipan dagi na tara tamdana kundagi na kungani thoi mai pakane pangthokodoriba state assembly ki taragani thoi suba mikhal asida Indian National Congress na singi constituency kun lairiba sigi manungda constituency nipan dagi na tara aduga tampaktana constituency Kundagi na kungani thoi Faoba mai pakani haina Manipur Pradesh Congress Committee ge senior politician amana phongdorok le designated kem taraga marida su kedar lisingani ga chama humbudraga tare na bot thada hangadaure tarani thoi suba Manipur Legislative Assembly gi mikhalasi ga mari lainana Manipur gi district mari da leiriba designated kem taraga mari da leiriba
Suspension of operation su taunariba lalaulo kulhumdoi ki kedar lising ani ga jama humbudra ga taret postal ballot ki khuthang da vote thada nabagi ayaba Election Commission of India ECI na pirakle haina Joint Chief Electoral Officer Manipur Ramananda nongmai kapam na Sangdokhre Lamphel pata laiba Chief Electoral Officer gi office ta pangthokpa paugi mifam amada mahak na hai District Mari dagi tongan ba designated camp sing da lairiba kedar lising ani ga chama humbudra ga taret asigi vote thada nabagi damag mari lainaba RO singna Assistant RO amamam amasung Nodal Officer amamam ga loina Dex Official ani hapkane kedar sing adu masak khangdoklaba matungda makoi da postal ballot issue tawraba matungda vote thada gadawri bane makoi sing adu designated camp sing da vote thada gane aduga Election Commission of India ge observer na yengsin gane loina na vote thada riba sing adu video coverage tawgani haike mikhal asida postal ballot ki khuthang da vote thada wage khudong saba piriba chahi marifu gi mathakta lairiba miyoi sing hakchang ki phibam tongalaba miyoi sing covid positive oibadagi isolation da lairiba miyoi sing amasung essential service da lariba miyoi sing asigi su postal ballot thadok ba hore sahi marifu gi mathakta laiba miyoi kanglup sing gi damag postal ballot form lising kulumdoi chahum ga marfu draga humdoi yanthokre amasung form chanipan ga taret pisil lakhre hakchang gi thibam tongalaba miyoi sing gi damag form lising taru ka chamapan marfu ga nipan pi khibagi manungda miyoi chama ga kunithoina form pisil lakhre covid 19 positive oidaba miyoi sing gi damag form lising amaga chama ni fu thadokre amasung essential service ta laiba miyoi singinamak form lising amaga chanipan marfuga manga pithokre haujik punna form lising kunthra ga humdoi chahum ga humbudra ga taruk thadokibada form chamapan ga kunmapan pisilakre mahakna makhata na hai mikhal asida mirep oigadori ba singi manungda criminal case laiba sing makhoina senari ba case sing adu karino case makha chathari bara haibana chingba adu marik chumna CEO na sakhanglaba pause sing da tangka ahumlak thokna hapkane loina na sigumba mirep thadok liba political party sing nasu makhoibu karigidamak mirep oina thadok pano haibagi matangda national paper da hapkadabane loina na makhoina pause da hapkhibagi report ama Election Commission of India da thagadabani haike paumi sing na hangba wahangi paukhumda joint CEO na makhata na hai manipur gi ahan batangka ke mikhal gi matamase yaithok pinaba political party sing amasung lup kaya na haijakhiba wafam adu ECI da thakre Haujik Faoba oina Election Commission of India na paukhum pirakpa laitri haike HRD Academy gi school suti thadokre gari da laiba HRD Academy gi oina class khudingmak January 13 dagi February ani phauba suspend tawre adumakpu school gi office ki oina de nongmaijing amasung suti numit natana examination gi form fill up amasung normal activity gi oina ayuk pung 10 dagi nungthil pung 3 phauba hangane class 12 amasung 11 gi oina de February 3 dagi special class atharba yai adumakpu covid ki situation amasung manipur sarkar ge directive ki matung ingani haire masanupa na mapa utupna thomlaga hatkhre Imphal East district ki manung chanba Andhra police station na konba yairipok changam da bimathak sagol law lampak ta masanupa na apok pamapa utupna thomlaga hatkhre press na phangba pawgi matung ina thokdok ase ngarang nungthel pung 3:30 rom tabada thokibane laikhidraba mapa adugi mameng khulakpam Zakir sahi nifugani pana pokpa laikhidraba Maniruddin kawe yairipok changam dabe mathak laikai dage ne apokpa hatkiba machanupa adu sahi nauriba ngang ne paw asina makhata na hai laikhidraba Zakir mahaki imung manungi miyoi singa toina khatna chainaba tawe ngarang ayuksu Zakir na machanupa adu bu yumda laiba yaroi haibaga loina thang ama pairaga koitan tanaba laikai miyamna unhauki haire tungda ngarang nungthilge pungpham aduda Zakir amadi mahaki machanupa adu amuk hana khanarakuna Zakir na machanupa adubu tanarakpada lambiromda senthorokhe lambida koila lonbagi mai thabada sizinaba utup ama khullaga mahakpu tanaragliba mapagi makokta thombada sokpadagi Zakir laikanaba ngamdana laikhidavani haire imung manungna complain amata tawrakba laitragasu pawadu phangbadage police na su moto case ama laukhalaga asiba hakchang adu post mortem tawkhre tungda hakchang adu imung manungi miyoi singda sinakhre haire aroibada tabiriba pumnamakpu thagachari